Numidang wairam oiragli. Mangalsu abema unaba chatuigi loisali. Laizasu mangali kada changai. Laizana. Halakpada ngairi kadada mo chatore. Mangal na. Namong nupi hoida. Laizana. Kariya. Nang nupi mayimdaga changlabo. Mangal na. Adum changina. Laizana. Bisnu. Hai, adu bataw hoida bathabak to tawnu. Lebak masata daba thabak tawnu ko ibungo. Mangal na. Hoi manong sibi. Hosipudi changlaroy. Miloy khangnare. Dono koy bayadre. Phongdore. Laizana. Adu bukanano imada so hayudana. Mangal do mamagi pambo mani do paiduna magi phabungda phamali. Mangal na. Sidam ta phamo. Ai haige ba. Adu ima nang yada ba yaroy. Pabung nasu yarabane ba. Laizana. Kanano na pabung nasu khangye ba. Noidi na panasa yam yanari ba oirine. Ima abuna tongana tahaliba phatabidongna. Mangal na. Adu na teba. Relationship yam complicated oireba. Namong nupida atay kanasu nate. Akoy tamo tomtingi machanupi abemane ima. Laiza phanombadagi phukhogoli aduga mathabaktu makhutna yeiduna hairei. Hare kariya kaino ibungo nangna tawrise nang mungorobo ha. Mangal na. Ima amta taptha khoba please. Aidi mana tradi kanaga sulhongoi. Aina mabu nuksijabase pikningaidagine. Mana yazaba nate. Aina namdana khangnakhibane ima. Laizana. Hey Mangal. Maduboy thopa yagadra. Nane hoina khangladi kari haidori. Aduga napaduna harau yarisina karige. Salan sananaba thabakse karigino nangna tawrise bungo. Mangal na. Ima mamoga nene laisnaga nadi khange. Makoisu yarabane. Amuta khantabiyo ima. Nasadi mana tradi lawba ngamoy. Ay mabu yam nungsiye. Laizana. Nang na nahaandagi yung palure mapuroy balay kidre tatana hairisidi abiyamagi ore. Ay na wakhalse amarom da khaluri. Ontok na mathasaba tabada akiba thabakse natradi nangbu. Mangal na. Ima ay apambadi imada suloy na haidukzare. Ay gidi imaga pabunga natana haifam sulaite. Pabung na di yabire. Adubo imana su yabigani haiba nasana thasay. Ima wakhaldo amutadi tapna khanthabiyo. Asi hairamnaga table dagi khaw mapaiduna Mangal thokre. Laizana. Karino masi angangsina tawrokliba thabaksibo. Masida akhoi tamona irai laina karangna yariba. Khangani masi nupase ngasi. Laizadu loyaga wari sanarunaba haiduna machagi kadagi prap thokre. Nihaki matungda Mangalsu abema hoigi yung mayada yorokduna call torami. Abema na. Tama, laba. Mangal na. Lai, nang kanaga tholok doy no. Abema na. Tama chogo oy na thoragi. Papa sulay ki. Mangal na. Fare thoro. Abema do tomtin ni kada lai. Tomtin na. Lamo mado. Abema na. Thong siam ta tamo cho. Tomtin na. Hoi lao. Anidu mathakte kumtharai. Makhada thawbadu leirami. Thawbana. Kaida no noy ne. Abema na. Dukan thoge tawbane pa. Thawbana aniduda munna yenglaga hairei. Mangal thorokpagi irang di nate ko. Tomtin na. As kaka nate ba. Bhapti phakraponi. Thauba phukhogolaga. Lao adudi aiga punna thoksi. Aisu dukan thok le. Abemaga tomtin gadu yengnei. Thaubana amuka hairei. Lao dana. Anidu kirum punna hek thorei. Thaubana. Kay lay doon ba? Abema na.
ꯅꯣꯠꯕꯨꯛ ꯂꯩꯒꯦ ꯇꯧꯕꯅꯤ ꯄꯥ. ꯊꯧꯕꯅ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯗ꯭ꯔꯅꯦ ꯑꯕꯦꯝꯃ ꯅꯪꯕꯣ? ꯇꯣꯝꯊꯤꯟꯅ ꯈꯨꯗꯛꯇ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ. ꯃꯉꯥꯜꯗꯤ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ. ꯃꯉꯥꯜꯅ ꯍꯦꯂꯣ ꯀꯩꯅꯣ ꯃꯥꯃꯣ ꯌꯥꯎꯔꯛꯏꯁꯤꯅ? ꯇꯣꯝꯊꯤꯟꯅ ꯍꯦꯂꯣ ꯚꯥꯏ ꯑꯩ ꯍꯣꯔꯦꯟ ꯅꯣꯏꯗ ꯂꯥꯛꯇꯣꯏꯅꯤꯀꯣ, ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ. ꯃꯉꯥꯜꯅ ꯀꯩꯅꯣ ꯇꯥꯃꯣ ꯑꯩ ꯃꯉꯥꯜꯅꯤ, ꯃꯤ ꯑꯣꯟꯅꯔꯕꯣ? ꯇꯣꯝꯊꯤꯟꯅ ꯀꯔꯤ? ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯅꯣꯏꯗ ꯂꯩꯔꯝꯃꯣ ꯍꯥꯏꯕ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯄ ꯁꯪꯗ꯭ꯔꯦ ꯍꯥꯏꯕ. ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯅ ꯃꯉꯥꯜ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ. ꯊꯧꯕꯅ ꯑꯥꯗ ꯂꯩꯔꯤꯁꯤ ꯃꯉꯥꯜ ꯅꯠꯇ꯭ꯔꯅꯦ? ꯑꯕꯦꯝꯃꯗꯨ ꯃꯄꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ. ꯃꯥꯅꯤ. ꯊꯧꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯅꯣꯏ ꯑꯅꯤꯒꯤꯁꯤ ꯑꯩ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯥ? ꯉꯁꯤꯁꯤ ꯃꯉꯥꯜ ꯊꯣꯔꯛꯄ ꯅꯨꯃꯤꯠꯅꯤ. ꯑꯩꯅ ꯉꯁꯥꯏꯅ ꯚꯥꯞ ꯇꯥꯔꯕꯅꯦ. ꯍꯩ ꯇꯣꯝꯊꯤꯟ ꯅꯪꯁꯨ ꯆꯩꯅꯤꯒꯅꯣ, ꯆꯪꯉꯣ ꯆꯠꯂꯣ ꯑꯕꯦꯝꯃꯁꯤ ꯄꯨꯔꯒ. ꯑꯕꯦꯝꯃꯅ ꯄꯄꯥ. ꯊꯧꯕꯅ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ, ꯆꯪꯉꯣ. ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯉꯥꯜꯁꯨ ꯎꯔꯦ. ꯃꯉꯥꯜ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ. ꯊꯧꯕꯗꯨ ꯃꯊꯟꯇ ꯈꯣꯡꯂꯩ ꯊꯨꯅ ꯃꯉꯥꯜꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯊꯧꯕꯅ ꯃꯉꯥꯜ ꯂꯣꯛ ꯍꯥꯡꯉꯣ. ꯃꯉꯥꯜꯁꯨ ꯀꯤꯔꯨꯞ ꯂꯣꯛꯇꯨ ꯍꯥꯡꯉꯤ. ꯊꯧꯕꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ. ꯊꯧꯕꯅ ꯊꯧꯔꯣ ꯌꯥꯔꯦ. ꯃꯉꯥꯜ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯊꯧꯕ ꯍꯧꯔꯝꯃꯤ. ꯑꯕꯦꯝꯃꯗꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯞꯂꯒ ꯌꯦꯡꯂꯤ. ꯇꯣꯝꯊꯤꯟꯅ ꯑꯕꯦꯝꯃꯕꯨ ꯂꯦꯡꯒꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯕꯦꯝꯃ ꯂꯥꯛꯑꯣ, ꯑꯣꯏꯔꯔꯣꯏ, ꯄꯥꯕꯨꯡ ꯍꯣꯏꯗ ꯑꯝꯇ ꯍꯥꯏꯔꯨꯁꯦ. ꯇꯣꯝꯊꯤꯟꯒ ꯑꯕꯦꯝꯃꯒꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯪꯉꯛꯏ. ꯇꯣꯝꯊꯤꯟꯅ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯂꯩꯁꯅꯥꯅ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯇꯍꯥ ꯆꯪꯉꯛꯏꯗꯦ? ꯇꯣꯝꯊꯤꯟꯅ ꯃꯉꯥꯜꯗꯣ ꯑꯕꯦꯝꯃꯒꯤ ꯀꯩꯅꯣꯝ ꯄꯤꯒꯦꯅ ꯑꯁꯥꯏꯗ ꯂꯥꯛꯂꯝꯕꯅꯦ, ꯑꯗꯨꯒ ꯀꯥ ꯊꯧꯕꯅ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯆꯩꯔꯒ ꯏꯃꯨꯡꯗ ꯊꯥꯖꯤꯜꯂꯝꯃꯦ, ꯑꯗꯨꯒ ꯃꯉꯥꯜꯒꯤ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯦ. ꯂꯩꯁꯅꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁ ꯃꯉꯥꯜꯗꯣ ꯑꯃꯨꯛ ꯐꯨꯕꯤꯔꯝ ꯇꯥꯔꯦ, ꯅꯄꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ. ꯑꯗꯨ ꯍꯥꯏꯔꯒ ꯂꯩꯁꯅꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯦ ꯕꯦꯝ? ꯂꯩꯁꯅꯥꯅ ꯃꯈꯣꯏ ꯇꯥꯃꯣ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯉꯥꯜꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ. ꯃꯉꯥꯜꯗꯨꯅ ꯑꯕꯦꯝꯃꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯑꯦꯅ ꯊꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ. ꯊꯥꯅꯤꯜꯅ ꯃꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯐꯨꯔꯨ ꯇꯣꯛꯂꯅꯤ, ꯑꯩ ꯀꯣꯜ ꯇꯧꯒꯦ. ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯊꯧꯕꯗ ꯀꯣꯜ ꯇꯧꯏ. ꯊꯧꯕꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯛꯏ. ꯊꯥꯅꯤꯜꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯥꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦꯗꯅ. ꯁꯣꯝꯗꯅ ꯃꯉꯥꯜꯗꯨ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯊꯧꯕꯗ ꯇꯞꯅ ꯍꯪꯂꯛꯏ. ꯃꯥꯃꯣ ꯀꯗꯥꯏ ꯐꯥꯎ ꯊꯧꯗꯣꯏꯅꯣ? ꯊꯧꯕꯅ ꯑꯁꯤꯒꯤ ꯂꯝꯍꯥꯡꯁꯤꯗ ꯈꯥꯝꯃꯨ ꯌꯥꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ. ꯃꯉꯥꯜ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯊꯧꯕꯅ ꯀꯨꯝꯊꯔꯛꯑꯣ ꯊꯨꯅ. ꯃꯉꯥꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯊꯧꯕꯅ ꯃꯉꯥꯜꯕꯨ ꯂꯦꯡꯒꯣꯜꯂꯒ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯋꯥꯅ ꯁꯥꯕ ꯐꯝꯅꯕ ꯑꯁꯥꯡꯕ ꯑꯃꯗ ꯄꯨꯟꯅ ꯐꯝꯂꯝꯃꯤ. ꯃꯉꯥꯜꯗꯤ ꯃꯤꯍꯨꯟꯒ ꯃꯊꯧ ꯃꯔꯝ ꯈꯪꯗ꯭ꯔꯕꯅꯤ. ꯊꯧꯕꯅ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ. ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯉꯥꯜ? ꯃꯉꯥꯜ ꯊꯧꯕꯗ ꯌꯦꯡꯈꯠꯂꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯤ. ꯊꯧꯕꯅ ꯑꯕꯦꯝꯃꯁꯤ ꯅꯪ ꯅꯆꯟꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯉꯥꯜ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯌꯥꯝ ꯀꯤꯅ ꯊꯧꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ. ꯊꯧꯕꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪ ꯈꯨꯝꯃꯔꯣꯏ? ꯅꯪ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯉꯥꯜ ꯇꯞꯅ ꯈꯨꯝꯂꯛꯏ. ꯅꯨꯡꯁꯤ. ꯊꯧꯕ ꯁꯠ ꯍꯧꯒꯠꯂꯛꯂꯒ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ. ꯊꯧꯕꯅ ꯉꯁꯥꯏꯈꯩ ꯋꯥ ꯍꯪꯕꯗꯅ ꯈꯨꯝꯗꯦ, ꯑꯗꯨꯒ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯕꯗꯅ ꯅꯨꯡꯁꯤ ꯒꯥꯏꯅ ꯁꯥꯂꯥ ꯕꯗꯃꯥꯁ.
Mangaldu makut namana mamaidu nala nalaga anaba khangli peri peri su tauba horaklabani thaubana kayam nungsi khumo Mangaldu kapli kapli makhol niklaga yam nungsi Thaubadu makhol di control tawraga sanglaga nganglei hai kokanu nangbu homoro ha mina taraga aina phu mani ne Mangaldu handakti mapi tap tap tarai makhotuna mamitagi tarai ba mapi du poite te thoi Thaubadu magi phuriki anisuba batandu lokthoi aduga furik khudang du takhatlaga mangalgi mamangda ningang phami aduga makhut aniduna mangalgi makhuda thammi Thauba sanglaga ngangbadi lepte kaino nang tawrido ha napiga taraga kapidu aina kari hairage khopana thabairo kapido nupi macha dauna asina icha nupi loni kai su tawri wa ange khomo nangakto nongkhalo Mangaldu haifet mangaktu nongkhatuna Thaubada yengi Thaubana Nangna abe manungsi pami haise ichega ibaiga khanglaba hayo Mangalna khange Thaubana moina saudro ngangdro chaidro Mangalna saude Thaubadu amu haugatli aswai fau amu setli aduga amu mangalgi nakanda phami Thaubana Noi ma hoi saude si karina proof pidori nang ha Mangaldu khumpam khangdabai amu khumlaktre Thauba maya krak krak chiklaga amu hairei ai khumune maru nangba Mangaldu ithak thakatna hairei video recording toroke mamo Mangalgi pakhomduda Thaubadu nokningum lakhom tawrabani adubu yam serious amu oikhalai Thaubana Mangalna phamlibadu pamomani du paiduna chingkhatlaga hairei Namito aingonda yengo lokthano Mangal kibana masaga du niklabani adubu Thaubada yengi Thaubana aise kanano chumnairo Mangal tapna mamo Thaubana aduga abe managana Mangal amuk su khomaktre Thaubana amuk mangalgi mamaida khopana thasili Thaubana naroldu chumune khopa wali nang Mangaldu makhol niklaga kapthorei ai abe mabu yam nuksi mamo ai ma ga kaina bang amui ai na mabu angang oringai tagi nuksi jake adubu angang oibana phongdokpa ngamkhide hojikti ai magi damakta sibasu ngamgani phubiyo mamo aibu phubiyo Thaubagi makhutna mangalgi machindu meli aduga garigi manakta chinglaga purai Thaubana kaino nang kapido ha laikai mi taraga phone ge hairo kari angang no khangdene asina nupi ga su pam sari changu gari da sodo engon piro Mangalna sodo Thaubada pirami aduga gari maningda kakhat ke tawi Thaubana kadai da no yam thuna mamangna phamo Mangaldu taranga machakre nungai tabaga akibaga pura yanakhre aduga gari da kakhatli Thaubasu gari da phamlaga start tawi Thaubana amuka bagi doira natraga kaporo haibra Mangal Thaubada yenglaga kaporo haiba matagum mangaktu hairami Thaubana ai kibra Mangaldu yam thuna khumai ki Thaubana madu phai anidu ngak tumina leinei Mangaldu thongmayada changsilaga side glass yenglaga khangi Thaubana Mangaldi yenglaga hairei kaino subsilaga phamiduna iyanu pa oibada onthokna pakloidorida oiraroi ge haibro Mangaldu machindu paithoga phasana mu phamlami Thaubana khon kalapna oiraroi hairo Mangal khangboi kei boy oini Thaubadu handakti nokthorei Thaubana
ꯃꯁꯛꯁꯤꯒ ꯌꯦꯡꯉꯣꯏ ꯃꯉꯥꯜ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯌꯥꯗꯤ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯒꯤ ꯋꯥ ꯑꯃ ꯈꯪꯅꯤꯡꯕꯒꯤ ꯋꯥ ꯍꯪꯅꯤꯡꯗꯅ ꯇꯧꯕꯅꯤ ꯅꯪꯅ ꯑꯕꯦꯝꯃꯁꯦ ꯅꯨꯡꯁꯤ ꯌꯥꯔꯦ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ 1 week ꯃꯇꯝ ꯄꯤꯔꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯏ ꯕꯕꯥ ꯃꯃꯥꯗꯨ ꯑꯕꯦꯝꯃꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯍꯜꯂꯨ ꯃꯗꯨ ꯉꯝꯃꯦꯗꯅ ꯅꯪ ꯂꯧꯔꯣ ꯑꯕꯦꯝꯃꯁꯤ ꯉꯝꯗ꯭ꯔꯦꯗꯅ ꯅꯕꯥꯅꯤ ꯊꯨꯡꯅꯔꯔꯣꯏ ꯏꯠꯁ ꯑ ꯗꯤꯜ ꯌꯥꯔꯦꯀꯣ ꯃꯉꯥꯜ ꯍꯔꯥꯎꯕꯣꯏ ꯀꯤꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯊꯥꯔꯛꯑꯒꯦ ꯊꯧꯕꯅ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃ ꯍꯦꯛ ꯊꯣꯛꯍꯜꯂꯛꯑꯕ ꯅꯪ ꯆꯩ ꯐꯖꯅ ꯆꯥꯅꯤ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯨꯛ ꯈꯣꯟꯀꯠꯂꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯉꯥꯜꯅ ꯈꯪꯉꯤꯅꯦ ꯑꯁ ꯁꯣꯔꯤ ꯊꯧꯕꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯉꯥꯜꯒꯤ ꯂꯨꯈꯝꯗ ꯇꯞꯅ ꯁꯦꯠ ꯊꯥꯔꯝꯃꯤ ꯊꯧꯕꯅ ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯀꯟꯅ ꯀꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯑꯣꯏꯔꯛꯏꯅꯤ ꯅꯣꯏꯅ ꯍꯦꯟ ꯄꯣꯟꯇꯦ ꯈꯔ ꯗꯞ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦꯅꯦ ꯅꯣꯏꯁꯦ ꯀꯤꯕ ꯐꯥꯔꯣ ꯅꯝꯕꯔ 1ꯒ ꯇꯧꯁꯤꯟꯗꯅ ꯒꯥꯔꯤꯒ ꯂꯣꯏ ꯆꯣꯠꯂꯅꯤ ꯃꯉꯥꯜꯗꯨ ꯃꯃꯥꯏ ꯑꯁꯣꯝ ꯑꯣꯟꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯊꯧꯕꯅ ꯅꯪꯅ ꯑꯕꯦꯝꯃ ꯎꯅꯕ ꯂꯥꯛꯏꯁꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯔꯛꯑꯣ ꯀꯤꯔꯨꯅꯨꯀꯣ ꯌꯥꯝ ꯀꯤꯁꯜꯂꯛꯑꯗꯤ ꯈꯨꯄꯥꯛ ꯆꯥꯔꯦ ꯈꯪꯉꯣ ꯃꯉꯥꯜꯅ ꯀꯩꯅꯣ ꯄꯤꯒꯦ ꯇꯧꯕ ꯑꯩꯅ ꯗꯦꯜꯂꯤꯗꯒꯤ ꯂꯩꯔꯛꯄ ꯊꯧꯕꯅ ꯒꯥꯔꯤꯗꯨ ꯉꯁꯥꯏ ꯃꯥꯅ ꯇꯣꯡꯈꯠꯈꯤꯕ ꯃꯐꯝꯗꯨꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯤꯔꯛꯑꯣ ꯑꯩ ꯄꯤꯕꯤꯔꯒꯦ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎ ꯌꯥꯗꯦ ꯃꯉꯥꯜꯅ ꯀꯥꯎꯔꯔꯣꯏ ꯍꯥꯏꯔꯒ ꯃꯉꯥꯜꯅ ꯈꯥꯎ ꯃꯆꯥ ꯑꯃ ꯊꯧꯕꯗ ꯄꯤꯔꯝꯃꯤ ꯊꯧꯕꯅ ꯈꯥꯎꯗꯨ ꯂꯧꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯕꯤꯔꯒ ꯃꯤꯆꯤ ꯈꯠꯇꯨꯅ ꯅꯣꯛꯂꯝꯃꯤ ꯅꯃꯥꯏꯗꯤ ꯈꯔ ꯅꯥꯔꯝꯃꯅꯤ ꯑꯗꯣ ꯁꯤꯡꯅꯕꯅꯤ ꯐꯖꯅ ꯆꯠꯂꯣ ꯌꯨꯝꯗ ꯄꯥꯈꯠꯂꯝꯃꯅꯤꯀꯣ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯃꯥꯃꯣ ꯊꯧꯕꯅ ꯀꯔꯤ ꯍꯥꯏꯕ ꯃꯉꯥꯜꯅ ꯍꯣꯏ ꯏꯀꯨꯕꯣꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯔꯒ ꯊꯨꯅ ꯊꯧꯈ꯭ꯔꯦ ꯊꯧꯕ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯍꯣꯏꯗ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯥꯔꯁꯤꯕꯨ ꯃꯉꯥꯜ ꯐꯠꯇꯕ ꯑꯉꯥꯡ ꯅꯠꯇꯦ ꯊꯣꯡꯒꯥꯟꯁꯤꯗ ꯇꯥꯃꯣ ꯆꯧꯅ ꯂꯦꯞꯄꯤꯁꯦ ꯌꯦꯡꯉꯣ ꯑꯩ ꯉꯥꯏꯔꯤꯅꯤꯅꯦ ꯄꯥꯈꯠꯇꯅ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯤ ꯃꯆꯥꯕꯨ ꯄꯪꯐꯨ ꯐꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯊꯧꯕꯗꯨ ꯑꯕꯦꯝꯃꯒꯤ ꯈꯥꯎꯗꯨ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯂꯥꯛꯏ ꯁꯣꯝꯗꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯉꯥꯜ ꯅꯣꯛꯂꯒ ꯌꯦꯁ ꯏꯀꯨꯕꯣꯛꯅ ꯌꯥꯔꯦ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯃꯥꯏ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨ ꯅꯥꯗꯤ ꯅꯥꯏꯍꯦ ꯍꯣꯏꯗ ꯏꯀꯨꯕꯣꯛꯅ ꯐꯨꯕꯕꯨ ꯐꯨꯖꯁꯅꯨ ꯏꯀꯨꯕꯣꯛ ꯏꯁ ꯚꯦꯔꯤ ꯒꯨꯗ ꯏꯍꯦ 1 week ꯍꯥꯏꯕ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯔꯦ ꯑꯃ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ ꯑꯃ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯥꯌꯥꯖꯅꯤꯗ ꯏꯄꯥ ꯂꯩꯔꯤꯕꯨ ꯅꯨꯡꯉꯥꯏꯍꯦ ꯏꯁꯥꯁꯦ ꯏꯀꯨꯕꯣꯛꯅ ꯏꯇꯨꯒꯤ ꯒꯤꯐꯁꯨ ꯄꯨꯈ꯭ꯔꯦ ꯊꯥꯅꯦꯜꯗꯨ ꯒꯦꯠꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯧꯕ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯊꯧꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯤ ꯃꯆꯥꯗꯨ ꯐꯨꯔꯝꯂꯕꯣ ꯊꯧꯕ ꯊꯧꯁꯥꯗꯅ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯊꯧꯕꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯊꯥꯅꯦꯜꯗꯨ ꯊꯧꯕꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯉꯥꯜꯗꯨ ꯅꯪꯒ ꯆꯠꯀꯦ ꯍꯥꯏꯔꯤꯁꯤꯗꯤ ꯑꯉꯥꯡꯁꯤꯅ ꯁꯤꯗ ꯀꯞꯇꯅ ꯂꯩꯔꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗꯨ ꯄꯥꯝꯗ꯭ꯔꯣ ꯊꯧꯕꯗꯨ ꯀꯣꯃꯟ ꯔꯨꯝꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯂꯩꯁꯅꯥꯁꯨ ꯊꯣꯔꯛꯏ ꯊꯧꯕꯅ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯁꯦ ꯏꯇꯩꯃ ꯇꯥꯃꯣꯁꯦ ꯀꯩꯗꯧꯔꯒꯦ ꯂꯩꯁꯅꯥ ꯉꯛꯅ ꯊꯧꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯉꯥꯜꯗꯤ ꯊꯧꯕꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅꯨꯄꯥꯒ ꯑꯩꯒ ꯑꯁꯥꯏꯐꯥꯎ ꯀꯣꯏꯔꯨꯕꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ ꯅꯣꯏ ꯊꯥꯅꯦꯜꯒ ꯂꯩꯁꯅꯥꯒꯗꯨ ꯌꯦꯡꯅꯩ ꯊꯧꯕꯅ ꯑꯕꯦꯝꯃ ꯀꯗꯥꯏ ꯂꯩꯒꯦ ꯊꯣꯔꯛꯑꯣ ꯂꯥꯎ ꯀꯩꯅꯣꯝ ꯄꯤꯒꯦ ꯊꯥꯅꯦꯜꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯅ ꯊꯧꯕꯅ ꯏꯃꯥꯅꯨꯄꯥꯒ ꯀꯣꯏꯔꯨꯕꯅꯦ ꯍꯥꯏꯕ ꯍꯩ ꯑꯕꯦꯝꯃ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯕꯦꯝꯃꯗꯨ ꯃꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯈꯩ ꯃꯊꯛꯇꯒꯤ ꯇꯞꯅ ꯀꯨꯝꯂꯛꯏ
ꯂꯩꯁꯅꯥꯅ ꯊꯧꯕ ꯑꯉꯥꯡꯗꯣ ꯃꯌꯨꯝꯗꯗꯤ ꯍꯟꯈ꯭ꯔꯦꯀꯣ ꯊꯧꯕꯅ ꯀꯔꯤꯅꯣ ꯏꯇꯩꯃ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯍꯟꯒꯗ꯭ꯔꯣ ꯀꯣꯛꯄꯨ ꯉꯥꯎꯏ ꯏꯃꯥ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯄ ꯐꯥꯎ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯌꯦꯡꯁꯤꯟ ꯂꯩꯔꯦ ꯍꯩ ꯕꯦꯝꯃ ꯁꯦ ꯅꯣꯏ ꯇꯥꯃꯣ ꯉꯥꯜꯅ ꯗꯦꯜꯂꯤꯗꯒꯤ ꯏꯆꯥꯒꯤꯅꯦꯅ ꯂꯩꯔꯛꯑꯦꯌꯦ ꯂꯧꯁꯤꯜꯂꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯣꯏ ꯇꯥꯃꯣ ꯃꯉꯥꯜꯒ ꯆꯥꯎꯅ ꯍꯣꯡꯕꯤꯔꯗꯧꯅꯤ ꯊꯥꯅꯤꯜ ꯂꯩꯁꯅꯥ ꯑꯕꯦꯝꯃ ꯂꯣꯏꯅ ꯊꯧꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯧꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯀꯩꯅꯦꯅ ꯎꯔꯒꯦ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯑꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯂꯩꯁꯅꯥꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯕꯨ ꯑꯝꯇ ꯆꯠꯂꯒ ꯍꯪꯉꯨꯁꯣ ꯑꯕꯦꯝꯃ ꯅꯪ ꯇꯥꯃꯣ ꯃꯉꯥꯜꯗ ꯀꯣꯜ ꯇꯧ ꯌꯥꯝ ꯊꯨꯅ ꯑꯕꯦꯝꯃꯗꯨ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ ꯂꯩꯁꯅꯥꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯎꯑꯣ ꯑꯕꯦꯝꯃꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯝꯃꯤ ꯃꯉꯥꯜ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯃꯉꯥꯜꯅ ꯍꯜꯂꯣ ꯒꯤꯐꯇꯨ ꯏꯀꯨꯕꯣꯛꯅ ꯄꯤꯔꯛꯑꯕꯣ ꯏꯀꯨꯕꯣꯛꯁꯤ ꯅꯨꯡꯁꯤꯕꯅ ꯑꯕꯦꯝꯃꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯂꯩꯁꯅꯥꯒ ꯊꯥꯅꯤꯜꯒꯗ ꯌꯦꯡꯉꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯂꯩꯁꯅꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯑꯕꯦꯝꯃꯗꯨ ꯏꯀꯥꯏꯅ ꯃꯊꯛꯇ ꯆꯦꯟꯈꯠꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯆꯣꯞꯄꯕꯨ ꯇꯝꯂꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯂꯞ ꯍꯦꯛ ꯆꯣꯞꯃꯤꯟꯅꯩ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯃꯣ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯊꯥꯅꯤꯜꯅ ꯑꯗꯨꯗꯤ ꯏꯇꯩ ꯏꯅꯥꯎ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯀꯔꯤꯅꯣ ꯉꯥꯎꯔꯕꯣ ꯅꯪꯁꯨ